Nagalal Holup Nscn amasung Jalarung United Front ZUF ki marakta khuthokna khre hojik fawbgi oina asokapan yawbgi pawdi leitri Impact News na fangba pawda khuthokna bagi thaudok ase Noney district ke nungba police station konba Taodaijang village da thokibane Nakalani gi marakta ayuk pung mapan makhai adwaidagi pung tara fawba akanba mong da khuthokna khi hairi Paugili Kunamanadi ZUF Nakon Bamafamda Nscn IM ge Kutlai Matik Chan Paiba Kader Singh Changsilak Padage Nakalani gi Marakta Kuthoknarakpani Haire Thodok Asi Thokpadage Kunja Singh Mipaina Badage Safagadaba Mafam Singh the Thaiduna Lainake Loyana Kuladugi Nupi Singh na loudspeaker Sizinaduna Kuthokna Balep Nabalauke Kuthokna Bagi Pau Fang Badage Security gi Kangbu Changsinduna Tibahumbagi Thabak Chathake Adubo Mifami Pungi Pau Fangdre Panbe Abadi Nscn IM amasung ZUF hairiba lalholup ani asi unaba mafam khudingda khuthoknabata natana amana amagi mathakta maral kaya sinaduna laklibane